Loktak mapaugi ngasi nungtilgi oiba post collection khara update tawzage amadi channel asibu mieng tabiriba punamakpu taramna oksabaga loinana ikai khumnabu jari ahan boina kwa kaithal 360 hairiba page asigi post kharakhak lokot jaraga miyamda khudol tamjage ngarang October 23rd ta Myanmar amadi Chandel district ka tainaba ngamkhai paringda KNAB amadi Manipur gi apunba yaol lanmi single loinaba force ka akan mamong da khut thokna bada KNAB gi miyoi taruk sikhibaga loinana nongmai taruk amasu recover tawba ngamkhre hairi ningsingba yabadi thaudok asida Manipur gi yaol lanmi marisu thawai katkhiba laikhrabane thaudok asida phanglakpa khulai singdi ahanbada T81 rifles ani subada MA1 rifle ahum subada M79 launcher ama makhatana thajaba yaba likhundagi phangba pawda KNAB gi makaida masing yamna siba madi sokpa yaure hairi page asimaki makhatana leibak asigi prime minister oiriba Narendra Modi amadi National Human Rights Commission da aiba chol pisinduna Manipur da thokliba ethnic conflict asi majority maitai community na minority community oiriba Kuki community gi miyam da otpa naibagi thabak sathabadagi thokpa conflict asi athubada yengsinbiduna athuba matamda loisinbiu haina Kuki Organization for Human Rights na aiba chirol tharam le hairi Makha satharakbada AT gi luching purel korongan bakhuman gi page tagi post amakak lakhot charaga miyamda thamjage maitai nupa naha kayana maraibak mafaruk majati gi thawai thaduna kannaba honari aduga thauna leibini haiba maitai nupi kayana igi pal thukaiduna mitop tamayum pali adu oiba taradi aikhoina thengnariba lanchi wahanthok leiribra haiba wahang hanglakli Makha satharakpada People's Revolutionary Party of Kanglaipak Progressive ki Department of Publicity ki Assistant Publicity L Ningsing man khuyek piraba awaba phongdok saba amakhak miyamda thamjage October 2024 ki ayuk ki pung manga taba matamda Yaolup Taruk KCP KYKL Pripak Pro RPF PLA amasung UNLF ki apunba Yaol Lanmina Manipur gi ngamkhai ngakpagi thabak satpada PLA gi Lanmi Captain Oinam Gulu Elias Babu Apok Ming O Kunjo Singh Apok Pigi Mingna O Pisak Devi Pripak Progi Pingang Lanmi gi Captain Waheng Bamsarat Kumar Elias Hopaiba Apok Pagi Ming W Deva Singh Apok Pigi Mingna W Memsa Laiphamna Hyanglam Awang Laikai Amasong Lance Corporal Nomaithem Bonisana Elias Nongdon Apok Pigi Mingna N Raju Apok Pigi Mingna N Sangita Laiphamna Wangkhai Angom Laikai Dagi Yaol Lanmi makhoi ahum laikidabada party na awaba phungdoksari thokiba thaudok asi yumlon nariba leibak ani buthugairaga Kuki Purukki leibak ama semannabagi India government na inchillaga thamliba KNFB singa IOF singa punna lumduna leiba mafam ama thugaibada thokiba thaudokni laikhidraba marup ahum asi iraibak thugainaba changsilakliba kangbu singa sibaki dana lanthengnabagi thauna lengje leiba athaubi singi chelaba mamal yamlaba yaol lanmi ngaktani lanphamda thawai kat khraba marup ahumna yaolup singi apunba unity gi gi yumpham ama thonbiramle lehauriba yaol lanmi aikhoi punamaknasu makhoi gi thauna lengjel leina apunbagi thabak thaudangda singnaba leitana mathaudang laukhiba adugum lawinasi marup ahumgi imung manung mari mata amadi makhoi gi tinariba miyoi singi pungning wakhal nungaitaba awaba pulum singbu party nasu amasung party taruk nasu punna saruk yazari makhoi ahungi thauna lingjelbu matam pumbada yaol lanmi singi langi lamjing lamtak oirasnu haina party na yaolup sing amasung miyamda thamjari haiba chirol asida palli makha satharakpada hi yai khomba news sairiba page asigi post kharkhak lokhot charaga aroiboina miyamda thamjage Imphal West District ki manung sanba langthabalda leiba haibok sing asi reserve forest oina leinaba ngasi phangkiba cabinet mifamna warip laukhre haina minister Dr Sapam Ranjan na phongdokre wafam asi ngasi DIPR da pangthokhiba pangmi singa unabada phongdokhibani mahakna makha taraduna haibok sing asi laiphamlen ama oibada natana uwa marang kaina hauba mafam amani hairiba mafam asibu yokhatnaba cabinet ki mifamda reserve forest ohenanaba warip laukhibaga loinana tampakta leiriba ching macha singsu Reserve Protected Forest oina thamnaba survey tawbudasu cabinet na warip laukhre hairi
ꯃꯈꯥ ꯇꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯀꯝꯖꯣꯡꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯌꯦꯡꯁꯤꯟꯕ ꯆꯠꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫